Churachandpur Dagi Meeoi ani Meghalaya gi East KHASI Hill Police na MADANRTING Police Station gi Manung Channel LEIBA Umphyrnai Dagi Heroin ga Konnana Phare HAIRI Faraba Meeoi ani adudi dongtang lian chahi kuntraga mapan amade chingniu liun chahi kuntrani Makhoi animak Churachandpur Dagi ni HAIRI Makhoi ani dagi soft case charada haptuna puraklamba heroin powder gram chama 10 ngakpigini chama taruk Dasmik sino taruk fagat pangambaka loinana mobile phone ani su fagat pangamle hairi ningsing bayabadi Meghalaya da mayai kaiba chinjaki mayokta lengak na matam kayagi mamangdagi khongthang kaya lokhatuna lakhibani haukiba October 19 da Meghalaya gi State Social Welfare Minister Paul Yangdona phongdokhibagi matung ina Manipur da thokliba tangdu leitadaba asina maram oiraga Meghalaya da kanglon kaina drug lalonbagi changka hena wangkhallakhibani Meghalaya asi Golden Triangle ga yamna nakna leiba maramna state asida drug ki issue mayoknabada achauba khudong chadaba kaya mayoknari hainasu mahakna makhatana phongdokhibani